Status gi ay nga sagi khaldayam na chawna hongba malakpaga loinena sa sansingi sajik chaba mafamsing mangshilakpa astina maram oiraga status gi chawthok chaningai oiriba poni mangsilakpa yana leire. Malem leimaidagi mangkiba yana leiriba Manipuri poni kannabagi damak state government athuba matamda kanaba miting changbagi matam oire haiduna Manipuri poni thawai yauna yokhatpada mapongoiba thaudang lawbada natana Manipur Mail Pauchegi executive editor oina thau puriba ningthau khongjam ibungo chaubina thamlakli Lamfelpata laiba Manipur State Veterinary and Animal Husbandry Services ki makhada laiba Manipuri poni breeding farm da lamdam masagi lemjaningai oiraba poni singi Fibam Karamba Fibam da Lady Haina Impact News ki akhanaba yangsin khongchat ta wafam asi phongdokhibani yangsin khongchat aduda status sida haukiba nong manini asida nong kanna chukiba aduna maram oiraga Manipuri poni breeding farm gi ayamba mafam singi sing thumjilamba poni ayamba chafam khangdaba Makai Lairamba Tengnaki, Manipuri poni singna yamna nungaitaba maong amada lairamba, Fiba Maduga Mari Lainana, Ibungo Chaubina, Manipuri poni as yamna nungaitaba, Fiba Mamada Matam Sangna Lairakli. India Laingak na Laibag Sida Laidiba Sasan Singi Oina Chahi Manga Kudingi Pangtokpa, Quinquennial Livestock Census ki matung ina kumja lisingani ga ahumdagi, kumja lisingani taraga taret faubuda poni ki masing hantarakli. Kumja lisingani kungamari kungamanga census haujik fauba ngainari adubu census asida poni gi masing asi lishingama faubada lakani haina panari masimak status gi oina yamna chauna ninghanaba oigadawri haiki lamdam asigi poni masing hantarakpa asi maruoina stat asida mamangdagi leirakpa sanjabung lampa kaya mangsilakpa asina achauba maramama oiri haiba wafam ibungo chaubina thamladuna Veterinary and Animal Husbandry Services ki makhada leiriba amadi Manipuri Polo and Horse Riding Association na chalairiba Manipuri poni breeding farm asida supnadagi sagol chamadagi chamyangkhai fauba yokpi thakpi bagi khudong chabalai Adubu matam-matamgi ising ichaw thoglakpa matamda pharmacy ising thumjin badagi sagol sing asi yangshin bada awaba mo oiri haina phongdoklakhi Manipur da laiba sagol asi India da laiba sagol Ministry of Agriculture na recognize tawa sagol jitarupni Kathiawari Maruwari Janskari Spiti Bhutia amadi Manipuri sagol sini Manipur gi sagol kannabagi damakta reservation and conservation gi policy ma 2016 da thokre hanadi Manipur gi sagol asi Manipur gi part oi wetland leramba lamfel part Imphal East West leramba part mayam sida phajana makalam na chajaramani mi yam khalakpagi urbanization gi office ti lam mayam sina lawgi badagi khopchin khibadagi Manipur gi sagol singa se hana chahi lising kaya dagi akhoi ga sagol naraga laaba koi kangbagi matamdagi kangjai sagol kangjai haidana laaba basiguma sagol se hojikti lambi da thorakpa sida Manipur gi miyamna sagol ji Manipur gi lambi se sabi lambi da thore haina haiba adubu karigi damakta thora ibno haiba se tang khamin naragadi hana makoina chakta jaramba lamdudagi tan thorakpadagi lambi da thorakpani